Sangai story na tabiriba pumnamakku amuhana taram noksari ngasi amuk mayamgi ngaihak pothananabgidamak anauba wari masa ani khaktang puduna laksari ahanbagi wari masa sigi maming boisagi wahang wari masa sigi writer na Narendra Ningombam haujik taminarasi ahan boina wari masa boisagi wahang ise Asuigi bender se handak mi itakta i handak ta ikui kuidringai da pot ta poyan taurubadagi mi singse kinaribra natraga kaidaurino khangde itakta i ise asuina hawai sangna mangal akemba nung hawai atauba sak hawai singju na singba langjaba kaya aremba sitaduna manglakliba se namit phanayamle adubu handak nini humni sidadi hanagi adugumna mi krik krik inari ise asuina mayamgi demand sing pina na bahona bada humang kangli kasin khara oirap tauba tebal masa amaga tul ama aniga thariba aduda boisa amadi magi mamana bakharaga phammi masjid phanayamni boisa di marol sudre ningthi jana pale ise hap amataga pirau boisa na marol mari ifai faina mangak paitharap tauraga kauki boisa yare to nang nayumahan ba nga maroy ise hayeng si August 12 ni aduna suti thai nomaying su oy ngasi di isa se pangkai tharaga dabani paisa piroy haibagi wari ro aduga di khanganu ko yam yauri jani soloi ida pira u ise asuina hap ama puthorok laga table aduda koklauna thamlaga sinaloi siluko boisa amadi mamanaba singi wari ado haujik khakta da fajakhala i mari pakningba maramdambu nungsiba saduna yamna ngangnari wari loirakpada kaduda kanasu leiramdre makhoi ahumdagi helamdre mamanaba amana hogatlasi haibadagi mari hogatnara i boisa di ahan ba hogatpaduda mathabakta kanagumba amana khongpakna kawrakpagum phamliba tulladuga loinana longna tai mamanabasingna hugattuna boisana sel piramlaga makong wangna yangna khanglaga thorai ise asuigi thongalda makoi ahum bidai hainabada minat kunthra gumba sangna nungsina launa duna kainara i boisa mayum maikai pangla i lambida isai sakningla i masada maripak nungsibagi ithil kana phawgala i chaurakna numidangi pung 12 khar helakpa aduda lambida thungna salaga leibak ningba isai ama sur tal mathong amata khangdana sagla i sana leibak manipur akon magi manipur adumadi panayam na sang na ngangi ataba mina tarabadi karino ne haina soidana haina gani asum lakpana makoi gi leirak yaugadaba khajitang ngairaba lambi ahum phangba lamphai aduda police khara frisking tawrami thoidokna boisa thausarude police ki bagi wakhal leiramde hauna sana leibak manipur haiduna lau duna isai saktuna lai khanghaudana frisking taramba police ngadugi maraktagi amana hol launara i boisa khangprek khangna makol haurapna rana kai chalui police na hangko hangni boisa kanano lingna nganglibase haina mamit sukna yenglaga police ni haiba khangla i makol ifai na masa matanata lepcha ba fawba ngamdana kaigino kai chalui haibani afau sadana sumna lepu namai du thajilura sana leibak manipur gaina ASI gumba oiramgadra lemtak tawba police ama sangselaklaga boisagi khadanga mamaiga panana pairaga singsilaga hangi hayeng kari numino nomaying ni hayeng kari numitai nomaying numitai het hayeng kari leige haibani ne 13 August adu pho khangdro boisa saurapna ASI adu da onsilaga nganglui 14 August kai tawi 13 August ni kaino B Tikendrajit haibase kanano khangbra boisa
हायरप खल्ली माना खंगबा हायना लाइक तमिनरंबा टिकेंद्रजीत कौबा ममानबा अमा निंगसिंगलई महाक्ति बीर नत्ते सलामनी खंगी सलाम टिकेंद्रजीत अईगी कोईना उनखिद्रबा इमानबनी कदाइदगिनो नंगना निंगसिंग हलरक्लिबसिबो एसाइदो तिंग सोकना सावरा माले बोइसागी ममाइदा खुपांगना अमुक्तंग सेट लाउना थारगा मरी मरी ngang nakoi gumba matong maram khangdaba napa napu phawbo masak khangdaba nangna sana laibak manipur haina sakpa yabro nakoi sinani ne laibak se manghaliba tawbugi di saukhatpa purakadabani gaina nasilladu da thajilora hey bi tikendezit haibase irei pak asibu ningkha tamnabagi amadi miyamgi damak kathokkiba athauba amani adu phau khangdaba nangna 14 August ka aina एसाइगी खुपाकना हुमलकपदुदा उंगुरबा बोइसा ममित तरु तरु पांगलगा पुलिसतुदा ओनसिलगा हाइरई आइसु इरैबाकु नुंसिबा फावी अदुबु लमदमसिदा लैरिबा मरिबाक नुंसिबा साबा मथमोइदि सेंगदबा मयाम मसिगी मतौ येंगलुबदा इरैपाक असिदा लैरिबा पुमनमक्सिंग असे मावामत लौदे नोंगै पाइबा नखोइ खक्तना लेबाक निंगब्रो आइदि निंगदब्रो आइसु इरैपाक नुंसिबा मसक खंगी आई मियाम की दमक कथोपु ngamni हौजिक आई कई तौगे नंगदि हौजिक आई की मांगदा हंगोई चोंगदबनी ओ हंगोई चोंगबसि लेबाक निंगब्रो अदुदि नंगसु आई की मांगदा चोंगु नाकंदा लेरंबा पुलिसतुना बोइसा खुदांग पाइरगा सिंथोक्खी नोंमै असांगबा अदुगी मनिंगना बोइसागी मबुक पुकचेप्ता अमुक्तंग चुक लाउना थिनखिबदा बोइसा लोंगना तारे खोंपाकना अमुकसु काउसिनगे तौबदा एसाइना खामी यारे तो बोइसा ममितगी मपी ताना कपखलई अइसु नखोइदौना मियामगी थबक तौनिंगी अदुबु करिनो अइना तौगदबसे लमदम असिदा निंगतमना थबक अमा फावबा हिंगनबगी सुबु ngamjadraba अइखोइना करिनो तौगदबसे हालु अइबु नखुत पेना हालु बोइसागी कपngang ngang wahang adugi paukum एसाइना पीबा ngamde बोइसाबु सिंखलगा matungda amuk hanna sumna tauganu aikoi punna ipa ipu una phabasing adugi wakololado chingsinduna aina kari taubu yabage haibado yengminasi chalo na yumda ningthina potharuro boisa wa amata hairamdana turoi ngamloi mayum mai kai pangki hauzik ani suboina mayamda tahan jagadori bawari masasigi mamingna asana इंथोक पीरम लबी वारी मसा सिगी राइटर ना मकक मयुम सरोज खान इम्फाल दगी किलोमीटर कुंतरे लोम सलगा लैबा खुंगंग अमदा यामना वाना इबेमहल अमदी मागी मपुरोइबा अमदी अमता पोक्चबा मसानुपागा लेरमी इबेमहल गी मपुरोइबा एक्टिव सर्विस यामना पामजरमी मदुमंगना समकक फावबा एक्टिव सर्विस की समकक कक्लमी इंटरव्यू कया याउजखी अदुबु माई पाखरबसु खलकपदी लैखिद्रे नोंगमा इखंग खंगौदना याउखिबा इंटरव्यू अमगिदमक कॉल लेटर लागतुना यामना हराउजना जॉइन तौरनबगिदमक अरुणाचल प्रदेश दा चटखी अदुबु कॉल लेटर पिरमलिबा कमांडेन अदो ट्रांसफर चटखिदुना अतोपा कमांडेन अमा लेरमलिबा कमांडेन अदुना मणिपुरी मसा अमता जॉइन तौहंदना अतोपा मिरमगी मसा ngaktamak जॉइन तौहनखिदुना लाइबक थीरबा मपुरोइबा मथवाई नुआइतना युमदा हलकलमी खुंगंगदा पोक्चरबसु इबेमहलगी नुपा खुंगंगी थबक सुबा अमता हईते थबक चिल्हाउ थीबा मसादी यामना नांजबा नुपानी तसेंगना हाइरबदा गोइंग ऑफिसरनी अदुबु मपुरोइबना सेल थोपा थबक सुद्रबसु युम पुबा ngamnanaba इबेमहल अफंग अफंगबा थबक सुदुना मसानुपा अदुबु यामना वाना mahai masin tamali इबेमहल सुबदा इकाइबा लैते मीगी मपोट हुरानद्रगा लोइरे खन्ना यामना कन्ना सुजखी मसागिदमक कालेनगी मैसा इंगागी नोंगजु अकीबा लैते इबेमहल मसानुपा अदुसु अदुमंगाई ममाना होनजबा लेमना मांगहलोइ खंजदुना ममागी मतेंग पांगदुना इमुंगी साखोंग अमदी अतै थबक कयादा मतेंग पांगना लाइक कन्ना पाजखी ममाना अयुक्तगी मीगी थबक सुबा सत्क्रबसु मागी स्कूल काबा नंगनबा होनजै अदुगा थबक सुनिंद्रबा मपाबु खक मानरुबा तौदे नोंगमा नोंगमागी हौखिदुना मसानुपा
क्लास 10 कारे इबेमहल वाबना खम थेंबा हाइबदो ओइरे अदुबु मसा सिदंग मेट्रिक सिदंग लानबा ngamlabadi khanna awaba kaujai nongmadi mama masa sak chaminabada masana sumna hairai mama imanaba loini school honglani hai CBSE da exam thagani imphal da lainarani hai makoina tamliba CBSE school da aisu tamlage mama ibemhal wangangde humde tumina ngai hak lairuraga asumna khumlakki kadaidagi noda ima ithantana paisa thoklaga aduk thaphraba imphal aduda tamhanba ngamlugani makoidi ina khunba masa masu ngaktani da imphal na tamhalibusingdo lairik paningdaba angang ngaktu oiramgani da makoi adum tamjasanu da mamagi wado tabada mathwai nungaitana tumina haugatuna thokre ibemhal mathanta khanjakhi CBSE haibasibu karinone masana hairibase chumgada boi maningi warabasu wana tamhalage leple ibemhal masabu imphalgi asan bayum amada thamduna CBSE da mingchanduna lairik tamanba hokre ibemhal masana imphal na laikhibadagi hena awaba haibado oikre adubu mathamoida penthokpa sauthokchaba amaga loinana awaba pumba kaukre masana karigumba exam da makok oiraklaba best mother award phangabadi isa pokchabagi mahi yangadawribani khanna asan bayumgi araimal school ge phi angakpa haibado oina waraba ibemhal sinbal dadi momon noktuna sarana masaraga masagi di soidana rabona zakki senhun kaya lauduna metric si loidru fawbadi imphal na laigadabani khandana metric thagadaba thamasing makut thek tuna paduna laikre ibemhal mapuroibagi mateng phangdraba sumna tangi lairi haibata ngairaba ibemhal mapuroibabu khak lautana ruba laitana imungi bar amadi masagi awalapa laitana bahonabada ngaihakang phawba pothaba phangde magi haibabu numidang ngaihak tumba natana ahing atengba phawba fi saduna pumnamak ngamna bahona jai nongma khangudana masana phone tawrai mama aikoi school gi MA card lakte hainei atai school gi di loina lakle hai mama kamai tawgani masana amukka makhatana mama school fee sengdokdrabadi MA card piroi haibagum su tawi mama amukta lawo school da pawado tabada ibemhal kok ngauki kanadagi hanglugani khanbada adubu tawdabadi yade khalli laikai gi ina khunba imung amadagi lupa lising ani ga samga urure adu su sau khrab mathoi kabidani panthaba tawdana masagi manakta thuna sakki school gi founder da lupa lising ani ga samga pirami masagi school gi fee sengdok charui masagi MA card pirakna nabagi damak aduga numit kharani gi matungdadi atopa school gi MA card pinarabasu masagi school gi di adumak lakpa laikhidre masagi admit card ke pauta abada ibemhal wanthaduna laknakhe wakhal tarakbada mayam umsinduna lairami ibemhal ikai nungsiana duna laikai mamangda hingingba poktre nakala amaromda masano pasu school aduda adum sijaragani haiduna mayumda halaklo haiba yaba kawba laikhidre asagi mayol teklaba ibemhal masabu laurunaba school aduda satkirami angakpani school aduda tawramliba matau mahiroi kayagi punsibu manghalliba school aduda mama oibi kayagi tengtha ningba kairabi mahiroi singe maithong yenghaide uhaide ahaide school aduda tawramliba sing mama mapa mahiroi singe awaba wahaina saithabana walagani mahiroi mama mapa singe wakat tabinaba kanasu lairamdre parents singdata maral sijin biduna laibak ki laitung phamdongba kayasu magi hingnaba senakre khunggangda samna hingjabi paukse lauduna paba ngamjadaba ima ibemhal gumbi kayagi maral tahanduna adumak masado metric exam thaba phangan kidre mahiroi singi punsibu lalonba mahiroi singbu sendal lambi amagum sel talamba makoi sing adubudi kansinduna thambi kre ibemhal na yamna mathamoi sokna kapna laura i aibudi pangja hore asingba asawa sangsa nasa-nasagi imong magtada mahiroi singi punsibu lalon bagi makok saduna lairambado karigi uhaudribano tahaudribano mahiroi kayagi
mama oibi kayagi asagi mayol kanghallabasing law nabuk pen na thakpo law mama oibi kayagi iyese ibemhal kapna thap laba khungang aduda masabu puduna halaklammi ngasigi khunai asida chatnariba sendal lambi gi phatraba makon se muthatnanaba honaminarasi isilina usa